ꯑꯃꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯐꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯄꯥꯛꯄꯅꯤꯅ ꯒꯥꯏ Oh my god wow ये क्या है ꯁꯤꯅ ꯀꯨꯔꯇꯥꯁꯤꯡꯁꯦꯁꯨ ꯂꯩꯔꯦ ꯌꯥꯝ ꯂꯩꯌꯦ ꯐꯖꯕ ꯉꯥꯛꯇ ꯁꯤꯗꯤ ꯕꯣꯔꯤ ꯃꯥꯟꯗ꯭ꯔꯣ ꯍꯥ ꯇꯧꯔꯤꯁꯦ ꯌꯥꯎ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤꯡ ꯄꯥꯝꯗꯣꯏꯅꯦ ꯄꯤꯖꯕꯒꯤ ꯊꯦꯡꯛ ꯌꯨ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯂꯛꯑꯒ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯁꯦ ꯁꯨꯇꯤ ꯑꯣꯏꯕꯁꯦ ꯈꯔ ꯉꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁꯄꯣ ꯃꯦꯂꯥꯁꯦ ꯂꯣꯏꯈꯤꯗꯣꯔꯦ ꯍꯌꯦꯡ ꯂꯣꯏꯅꯤ ꯍꯥꯏ ꯈꯟ ꯑꯗꯨꯒꯗꯤ ꯆꯪꯉꯨꯔꯁꯤꯌꯦꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯗꯣꯏꯅꯦ ꯂꯥꯏꯇꯤꯡ ꯐꯥꯏꯇꯤꯡꯗꯨꯗꯣ ꯁꯤꯗꯤ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯄꯨꯂꯤꯁ ꯒ꯭ꯔꯥꯎꯟ ꯃꯃꯥꯡꯗꯅꯤ ꯁꯤꯗ ꯑꯩꯒꯤ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯌꯦꯡꯒꯦ ꯅꯪ ꯌꯥꯝ ꯐꯖꯅꯒ ꯂꯥꯛꯏꯉꯣ ꯔꯣꯕꯤꯇꯥ ꯑꯕꯤꯇꯥ ꯑꯩꯒ ꯅꯪꯒꯗꯤ ꯁꯦꯝꯅꯤ ꯁꯤ ꯐꯤꯕꯝꯁꯤꯒ ꯆꯪꯗꯣꯏꯅꯤ ꯇꯥꯏ ꯑꯣ ꯍꯩꯅꯧ ꯃꯨꯜꯂꯦꯅꯦ ꯍꯩꯅꯧꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯅꯨꯡ ꯆꯪꯉꯒ ꯁꯤꯕꯨ ꯑꯦꯛꯁꯄꯣ ꯀꯣꯏ ꯂꯥꯛꯏꯅꯦꯕ ꯃꯕꯥꯅꯤ ꯍꯣꯏ ꯃꯃꯥꯡꯗ ꯀꯃꯥꯟꯗꯣ ꯆꯦꯜꯂꯤꯗꯨ ꯆꯦꯟꯕ ꯂꯥꯛꯏ ꯅꯤꯀꯤ ꯃꯪ ꯍꯥꯞꯇꯟ ꯌꯥꯔꯣꯏꯗ꯭ꯔꯣ ꯇꯤꯡꯒꯣꯟꯗ ꯌꯥꯏ ꯌꯥꯏ ꯌꯧꯅꯦ ꯌꯧꯅꯦ ꯑꯔꯦ ꯃꯥꯏ ꯐꯤꯇꯥꯗ ꯃꯅꯨꯡ ꯅꯝꯁꯤꯟꯈ꯭ꯔꯗꯒꯤ ꯀꯩꯅꯣ ꯇꯧꯔꯣ ꯁꯅꯝ ꯅꯝꯕꯤ ꯂꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯂꯧꯔꯒꯣ ꯃꯤ ꯑꯃꯗ 20-20ꯅꯦꯕꯀꯣ ꯂꯩꯕ ꯂꯩꯇꯕ ꯑꯃꯅ ꯑꯃꯒꯤ ꯄꯨꯊꯣꯛꯅꯔꯦ ꯑꯃꯅ ꯑꯃꯒꯤ ꯄꯨꯊꯣꯛꯅꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦꯀꯣ ꯑꯗꯨꯒ ꯆꯪꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯪꯕ ꯍꯧꯔꯦꯕꯀꯣ ꯃꯑꯣꯡꯒꯤ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦ ꯃꯅꯨꯡꯗ ꯌꯣꯜꯂꯝꯗꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒꯁꯨ ꯂꯥꯛꯄ ꯅꯠꯇꯦ ꯍꯞꯇꯥꯗ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯎꯕꯥꯛꯅꯤꯀꯣ ꯊꯥꯏꯁꯦ ꯎꯕꯥꯛꯅꯤ ꯑꯁꯤꯒꯅ ꯈꯨꯗꯣꯞ ꯀꯔꯤ ꯀꯔꯥꯡ ꯃꯪꯒꯦ ꯆꯥꯏ ꯑꯆꯥꯄꯣꯠ ꯉꯥꯛꯇꯅꯤ ꯀꯩꯅꯣꯁꯦ ꯅꯠꯇꯦꯍꯦ ꯌꯦꯡꯉꯨꯅꯦ ꯃꯑꯣꯡ ꯇꯧꯕ꯭ꯔꯣ ꯑꯁ ꯀꯩꯅꯣ ꯃꯥꯜꯂꯦ ꯁꯤꯕꯨ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯀꯤ ꯃꯑꯣꯡꯗꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯔꯝꯒꯅꯤ ꯁꯤꯒꯤ ꯑꯆꯥꯄꯣꯠ ꯃꯅꯨꯡꯗ ꯑꯆꯥꯄꯣꯠ ꯃꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏ ꯑꯆꯥꯔ ꯑꯣꯏ ꯀꯩꯅꯣ ꯀꯔꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯐꯖꯅꯗꯤ ꯂꯧꯅꯤꯡꯉꯤꯗ ꯑꯃꯇꯪꯗꯤ ꯂꯥꯛꯄꯒꯤ ꯑꯃꯇꯪꯗꯤ ꯃꯌꯥꯝ ꯄꯩꯁꯥꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯌꯦꯡ ꯂꯩ ꯅꯪꯗꯤ ꯃꯁꯝ ꯌꯥꯝꯃꯤꯗꯤ ꯁꯥꯡꯕꯗꯣ ꯐꯖꯩꯅꯤ ꯍꯤꯌꯥꯔ ꯕꯦꯜꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯗꯣ ꯐꯖꯩ ꯐꯖꯩꯀꯣ ꯐꯖꯩ ꯐꯥꯗ ꯃꯤ ꯂꯧꯗꯣꯏꯅꯦ ꯃꯣꯏꯁꯤꯡꯁꯦ ꯁꯣꯝꯗ ꯄꯪꯌꯦꯟꯗ ꯌꯦꯜꯂꯤꯁꯤꯗꯅ ꯁꯤꯁꯨ ꯀꯨꯔꯇꯥ ꯀꯔꯤ ꯀꯔꯥꯅꯤ ꯀꯨꯔꯇꯣꯅꯤ ꯀꯩꯅꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯆꯥꯎꯏꯌꯦ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯥꯅꯤꯌꯦ ꯑꯩꯉꯣꯟꯗꯐꯥꯎ ꯀꯣꯡꯒꯅꯤ ꯑꯩꯉꯣꯟꯗꯐꯥꯎ ꯀꯣꯡꯒꯅꯤ अतई कलर लेत्रो मनुंगदसु येलो रो कनो लई पर्पल है मेहंदी ग्रीन है बड़ा है ना ये बड़ा किसके लिए हम लोग हां छोटा साइज नहीं होगा क्या नहीं नहीं अरे ऊपर से डाल के देख लो इसमें ये पतले दुबले नहीं होगी आएगा नहीं देखो जब जब लेंगे हां 정관이 시시 정관이 अंदर क्या है मिलेगा 우베리네 앞에서 빠바는 쫑쫑 나이 그런데 빠이버다 피다도 양 빠바 닝버다디네 시제 그런 떨어가 빠바다 피지 양 빠이 그래서 500 다이 나나 딱땅이 왕 거나 왕왕이야 짠 짠말해 해 봐. 시치에다가 하나 거기. 까우거니 빨라시 그러나 또 아시만가기 또 마사지 ꯑꯁꯤꯁꯦ ꯂꯨꯄꯥ 300 ꯃꯥꯏ ꯃꯤꯁꯣꯗ ꯑꯩ ꯉꯥꯛꯇ ꯎꯔꯦ ꯃꯁꯤꯒꯁꯨ ꯂꯨꯄꯥ 300 ꯌꯥꯡꯈꯩ 야도 리닝이라 야도 ꯁꯤ
ใช้กระลังมีคนเลยป้าชิ้นเดียวกัน အမတို့တမိတ်တော့ရဲ့ဖီးရှင်ကမိုက်တယ် ဒီကချိုးကပိုခလိကအစီအခွင့်အရေးဖားစပါ ။အော်ဖီးတဲ့ချိုးကိုခွတ်ပတ်စင်တော့စီဟာပတ်တော့လီပါ ဒီဟာเป็นอ่ะ ။ကိုင်ပေါ်ပေါ်တော့ ပိုခနိကလေ ကိုင်ပေါ်စပေါ်တယ် ကိုကြီးဖာကျွန်တော်ကိုကြီးမတ်ကေကေအာနီဒီတော့ပလက်ကိုကိုကြီး ကိုကြီးဘီဂျန်စားရမယ် ကိုကြီးမချမ်းပြန်ပါရဲ့ ။ဖီးချိုးကိုပါတို့ဒီဖိနေဆဲလို့ပါ ဒီလည်းချမ်းဒီလည်းချမ်းကြ ။ဟမ်ဖီးရဲ့ကဲမနနမီ ये कपड़े के दाग के लिए डेमो देख लो कपड़े में अगर इंक मोइल कॉस्मेटिक कांता अमूल हल्दी चाय कॉफी रजनीगंधा कोई भी दाग लगता है ना दीदी ऐसे टच कर देंगे पूरा दाग चला जाएगा धुलने रगड़ने की जरूरत नहीं पड़ेगी विदाउट वाटर विदाउट ခ वाटर နမ်ဂျက်ဆန်တော့ ये सब लोकल मार्केट ये कांता अमूल का दाग है सब लोकल मार्केट में मिलने वाला सामान नहीं है ပေါ်ခရဲ ले ပေါ်ခ लो। ရဲဟာ आपके दांत के लिए दे दूं ये दांत के लिए है आपके दांत के लिए दे दूं นั่งไม่ยากเคยต้องประมาณนั้น आपका दांत दिखाओ ना एक बार โดนกอดด้านไว้เลยนะ अजी हम खा जाते तो नहीं तो गया माना ओए हुई वाली आई भी करे हूं ने जो है हमी ना ब्रो ये डेमो में आमसिना वाओ आई दी बंगू तो बुलोई फजबनी ने 反正是我新写的不是我是这样嘛ที่ปุระ还要过去你是洗了不就一看拍一周了吧 फजब में आम लगी ने 他洗了会买一把我一边吗 हां पापा को जे इसमें में आम नहीं दूदी 洗给了等等 try 就给了噻 करेंगे आई दी मामा पाक बनी ना गाइस ओ माय गॉड वाओ वाह सही ने 그런 거 열심히 아니 란티 거 아이 싫어 저 좋아하는 건 뭐 말을 하니 아 시간 입고 너 누가 입고 너 봐现在给人拍的我家没带的 하? 어买的你买的好多 어 나마 나한테 해 现在给人拍的你们弄个平台该拍的对吧 나한테 해 看你是不是看你 ये क्या है हाँ मालूम नहीं 这看出去哎买那给人走个他对吧 मैं थोड़ा दाल देती सोने की तरह तोड़ रहे हो ड्राई फ्रूट में आ जाओ सिगना चाकुंगी ओइबा पोट चिमनी सिगना सॉक्स मैम लेरे नेट यार है सिजे मुदना बा उपसु काना रोइ नुसा चंगनी पामन खरे ची होंग्रा 뭐 아짜포 뭐 이제 아짜포 말 들으려 미지용 하우니니 엄마 favorite 오이 치 하우니요ពេលនឹងអាសាលោកគេរ៉សិកេសានូសិកេសានូសាក់សាបតបុមងេសាសាណាប្រូសាក់សាបតមិសេលគុំបតុសិ 今年还有啥的 តែសិកេ 这样两个人在这边丢在这儿 可以这样可以လုပ်ပြရတယ် 咱们是今天在这儿就是有点讲当然了咱们这个东西了 akwai kuma quality ke na te dudiya to bayan kai keလုပ်ပြရဟိုက်ပါ oh my god အဲ့ချာနဘနာတော့မနီနဲ့အချပေါ်နေပချာရောက်တဲ့ကြီးခွင့်ချင်းလိုက်နေချင်တင်ကြောကြောလည်းဟဲ့လေပါစေစီပချာပိုက်တယ်ဘရောက်ပါစေချင်းနေခွင့်ပချာမတန်းပိုက်ကြရကြီးတဲ့နော် wow aha ဖဇာစကွာခွင့်ဆောင်ရတော့နေကြဟစင်းအာတူ哎呀ကပိုင်နေTinyo laga tatta haido. Di glosse. Sana kurta sin che su lai am dai. Ko chai sin che mo mo ni. अच्छा अगर Asidi mukbang tawbada chingbagi. Ising hapaga. Mukbang tawbada. Yare. Oi.
राजस्थान का स्माइल थी मुझे असी कनोगा लो कुर्तागा सेटपगी फजैको फजब आंता आउ हीरो ना मार्टिन लौबिरो फजै लौबिरो आई पैसा फंगी ना को पैसा तानी ना को ये तक राजस्थानी खादी साउथ इंडियन हलवा की हलवा नहीं है साउथ इंडियन की वो क्या चीज है हलवा साउथ इंडियन का हलवा ये स्ट्रॉबेरी का होगा ना और ये ग्रीन वाला सिर्फ बोरी मान रो हाँ बोरी ना तो क्या ये कितना है ये जो ये वेनिला का है ना बोरी नहीं होने से वो साउथ इंडियन ये बोरी है इसका नाम क्या है बोरी है साउथ इंडियन का ये वाला कितना ओके कम नहीं होगा क्या लौदी तो मम्मा अब पोन तंदी लौगी देना एक्सपो में लाख की पोन तंदी लौगी साइबा नत्रनी में याम ती लेम द बिनियो कोई जे फजदरा जो कुछ तो सुना तो स्माइल नहीं होंगे नने स्वेटर सिंगे फजरीबा फजै अदो फजबदो कोई अखोई की ओका लेते रेस्टोरेंट है सिगा जुनी का से यंगो kaya yung ha 250 oh mayam sidana akhoi gi kai kai no angang gi ka mayam jo le tham tha gi ta winter season ni na sasi pai sasi sidi si ma tham ta ro ni khan ja da nong thang do ri kam phajani si lighting ma'am ni na ekam phajabna loi doi ni du bu nong thang du di kai hai ni akhoi giไอ้น้อยแต่นุ่งทางจะเที่ยงอะไรแบบดูนุ่งไอเรียบะฉะนั้นพอมึงกับเฟอร์นิเจอร์เนี่ยตอนนี้เฟอร์นิเจอร์ยังสิละพี่เกี่ยวกับอะไรด้วยที่เฟอร์นิเจอร์อะไรว่าकई बुझे ही बात देते सुंदर घने बालों के लिए कपड़े के दाग के लिए हेयर फॉल रहेगा कई ले नहीं नोนี่ไปเช่าไว้ตู้ที่เช่าอุดรเสียใจดีได้เช่าอุดรไปเช่าไว้ตู้เดย์ยังไงไปเอาเลย वीडियो ना वीडियोเล่นกี่ใบก่อนจ้ะไปได้ภาษาเนี่ยว้าวดูชินี่頭先好啊，後嚟就玩嘅先啲。ใช่พาดูแต่พีรวมแต่เนี่ยพีรวมแต่ไปเช่าของตัวเองไรรู้อย่าพัฒนาใช่ไหมไปเนี่ยพาไปดูปักจ้าแบรนด์ตั้งมาลีนะจ๊ะชี้อยู่เนี่ย450กันดูชี้นะจ๊ะ250ดูตังอะไรจะพอดีอ่ะแต่ถ้าประมาณนั้นอันนี้มันจะหูนะ450ไอ้แบบตัวยังอ๋อง่างซิงปามด้วยเนี่ย जाएगी फेवरेट नहीं ककासी Bigyan ni pibet niya, pibet. Yeah. Robi talin. Robi ta hijian ka rin din pa ka lupa tu. Pra siyang wan man ni siya, gang ni puja da kayo, gang siyang pam na tu. Plastic siya mo ka hindu tu ka sa tu no. Ay oi boy di wa mi yung ni. Tu ako ma kaya gang siyang ura din ngao rin ni ko si baby boy na. Đây quả các mẹ hành năm bắt đầu rồi kìa riêng bữa rồi tu as lu si na kayo no này làm pam na ba hoy na ba kaya ka pirang wani siya thâu đi thâu wani cái thằng asa kaya ta kya sani yang kai macha hi naก็พัฒนาชาแล้วก็
ꯁꯤꯡꯒ ꯐꯖꯅ ꯁꯥꯔꯒ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯊꯕꯛ ꯃꯊꯧ ꯇꯥꯏ ꯂꯣꯏꯅ ꯄꯩꯁꯥꯅꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯁꯤ ꯄꯩꯁꯥ ꯑꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯄꯩꯁꯥ ꯉꯥꯛꯇꯅꯤ 시간이 영원해. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯂꯥꯛꯄꯅꯤꯅ ꯁꯨꯝ ꯌꯦꯡꯉꯒ ꯇꯤꯟ ꯀꯨꯠ ꯌꯣꯜꯂꯒ ꯁꯨꯝ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯁꯦꯜꯗꯤ ꯄꯥꯏꯗꯕ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯀꯩ ꯂꯩꯔꯛꯀꯦ ꯃꯕꯦꯝꯗꯤ ꯂꯥꯏꯔꯤꯛ ꯂꯩꯔꯝꯒꯅꯤ ꯑꯇꯩ ꯑꯇꯩꯗꯁꯨ ꯃꯌꯥꯝ ꯊꯣꯛꯑꯦ ꯕꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯀꯥꯠ ꯅꯠꯇꯦ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯅꯥꯟꯊꯕꯤ ꯁꯥꯟꯅꯕꯒꯤ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯔꯣꯕꯤꯇꯥ ꯅꯥꯟꯊꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯥꯟꯊꯕ ꯌꯥꯔꯗꯤ ꯅꯥꯟꯊꯒꯦꯅ ꯆꯠꯄꯅꯦꯕ ꯇꯤꯀꯦꯠ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯁꯦ ꯈꯪꯗꯤꯌꯦ ꯇꯧꯅꯤꯡꯉꯤꯅꯦ ꯀꯥꯏꯌꯣ ꯀꯅꯥꯝ ꯍꯥꯏꯔꯣꯏ ꯉꯥꯡꯖꯔꯦꯅ ꯆꯠꯂꯣ ꯆꯥꯔꯁꯨ ꯀꯩꯗꯧꯔꯒꯦ ꯆꯣꯞꯄꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯀꯩ ꯍꯥꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯇꯣꯡꯗꯤ ꯇꯣꯡꯅꯤꯡꯕꯀꯣ ꯍꯥꯏꯗꯤ ꯃꯄꯨꯁꯦ ꯃꯤꯗꯣ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯛ ꯀꯥꯗ꯭ꯔꯦꯕꯀꯣ ꯃꯤꯗꯣ ꯂꯥꯛꯄ ꯉꯥꯏꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯤ ꯐ꯭ꯔꯤꯗ ꯀꯅꯥ ꯀꯥꯍꯟꯗꯣꯏꯒꯦ ꯇꯥꯁꯤꯅ ꯀꯥꯅꯤꯡꯉꯤꯕ ꯑꯗꯨ ꯍꯜꯂꯛꯑꯦ ꯑꯩꯅ ꯍꯥꯏꯗ ꯇꯤꯀꯦꯠꯅꯦꯅ ꯑꯗꯨ ꯇꯤꯀꯦꯠ ꯑꯣꯏꯗꯤ ꯍꯜꯂꯛꯇꯣꯏꯅꯦ ꯅꯪꯒꯤ ꯁꯥꯏꯖꯇ ꯂꯨꯄꯥ ꯆꯥꯝ ꯀꯌꯥ ꯆꯍꯤ ꯇꯔꯥꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯔꯣꯡꯄꯨꯔ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯔꯣꯡꯄꯨꯔꯗ ꯍꯣꯇꯦꯜ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦ ꯑꯗꯣ ꯍꯥꯡꯕꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯣ ꯑꯩꯅ ꯎꯕꯨꯗꯤ ꯍꯟꯗꯛꯇ ꯎꯔꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯐꯝꯕ ꯗꯨꯀꯥꯟꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯛ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯂꯣꯏꯔ ꯊꯣꯛꯂꯛꯑꯒ ꯍꯦꯛ ꯈꯦꯆꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯆꯥꯒꯦꯅ ꯑꯩꯈꯣꯏ ꯂꯩꯔꯤꯅꯤ ꯁꯤꯗ ꯕꯥꯕꯨꯊꯣꯏ ꯕꯣꯔꯥꯁꯨ ꯂꯧꯔꯒ ꯆꯥꯔꯤ ꯑꯗꯩꯁꯨ ꯑꯃ ꯆꯥꯔꯅꯤ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤ ꯃꯤꯒꯤ ꯗꯨꯀꯥꯟꯁꯦ ꯀꯥꯏꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯕꯤꯖꯦꯟꯗꯨꯒꯤ ꯃꯣꯏ ꯃꯃꯥꯗꯣ ꯅꯦꯅꯦꯁꯦ ꯑꯃꯨꯛ ꯃꯃꯥ ꯂꯧꯔꯨꯕꯗꯒꯤ マꯁꯨ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯆꯥꯕꯩꯁꯤꯒꯗꯣ ꯆꯥꯕ ꯆꯪꯕꯗ ꯅꯦꯅꯦꯁꯤꯅ ꯃꯥꯅ ꯂꯣꯏꯅ ꯄꯤꯖꯔꯒꯦ ꯅꯣꯏ ꯆꯥꯔꯣ ꯈꯣꯠꯂꯣ ꯑꯩꯈꯣꯏ ꯆꯥꯗꯦ ꯇꯧꯔꯝꯃꯤꯅꯤ ꯄꯩꯁꯥꯗꯣ ꯃꯥꯅ ꯄꯤꯈ꯭ꯔꯦ ꯈꯪꯉꯕ ꯑꯗꯣ ꯅꯦꯅꯦꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯅ ꯂꯩꯔꯦ ꯌꯥꯝ ꯐꯩꯌꯦ ꯅꯦꯅꯦꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ ꯆꯥꯕ ꯂꯣꯏꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯅꯤꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯁꯤꯒꯤ ꯃꯈꯥ ꯑꯇꯩ ꯅꯝꯕ ꯉꯝꯖꯔꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦꯗꯨꯒꯁꯨ ꯕꯥꯏ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯦ ꯃꯌꯥꯝꯗꯨꯗꯤꯀꯣ ꯆꯠꯂꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯁꯤ ꯅꯪꯅ ꯄꯤꯖꯕꯒꯤ ꯊꯦꯡꯛ ꯌꯨ ꯇꯨ ꯑꯃ ꯆꯥ ꯂꯣꯏꯗꯤ ꯆꯧꯗꯣꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯤꯅꯦ ꯑꯃ ꯆꯠꯈꯣꯗꯦ